Irabot Day Observation Committee Wangjing Tentha Sina Sinduna ngasi Wangjing Mandal Office Complex ta Lamyanba Hijam Irabot ki Chahi Chamakunmapan suba Mapok Numit Thouram Pangthokhre Wangjing Tentha sigi tongan makul singdagi miyamna potlanba lakpaga loinana Pangthokiba Thouram gi manungchanna Wangjing New Market ta leiba Lamyanba Hijam Irabot ki mitamda miyamna lei katun ikai khumnaba utki ngasi gi Thouram aduda Wangjing Tentha Kendra Development Committee gi advisor sing retired ARCS Kundrakpam Maniton retired senior lecturer S. Chauba Singh L. Brajeshwar S. Kiso Irabot Day Observation Committee Wangjing Tentha gi Chairman T.H. Ibocha Faudendagi Senior Citizen M.D. Abdul Samad Langatel GP gi Hanagi Pradhan P. Birenjit Social Activist H. Robindro Amadi T.H. Hemobina President Member Singoina Sarukya Ki Irabot Day Observation Committee Wangjing Tentha gi Convener Thangzam Brajakishorna Nungi Oba Warol Pireduna Irabot ki Haurakpa Punsi Wari Amadi Ngasigi Oirakli Balamda Masigi Fibamgi Matangda Miyamda Sugaina Paudam ki amadi wangangloi singna Irabot pu karigidamak ningsing libano mahakpu ningsing laga aikoina kari tamzaba yabagi haibagi matangdasu wafam kaya ama fongdokna ki